Lakhipuronline puthokjaba July gi tang kuntra thangja numit ki Khomjinba Pao tabirase. Ahanbada maroiba Pao Manipuri Sahitya Parishad Tripura na silangduna hizam anganghal gi chamaga kuntra suba mapok kumon thoram pangthokre. Assam Youth Olympics 2020 da sepak takraw da saruk yakiba kasar team gi sanaroi sing amadi official singbu Lakhipur khunau da taramna okre. Assam Lengaki Makhada Labor School Singda Class 3 dagi Angka Amadi Bigyan Takpi Bada Ingrizina Takpi Tambiragani Malim gi Kaibu Ngak Sinba Numit Ka Mari Lenana Kai Yokhatpaga Mari Lenaba Miyoi Singda Pradhan Mantri na Thagatpa Phongdokre Amasung Assam da Miyoi Chatruka Humbutra aduga Manipur da Miyoi Marfutra Nipan gi Masada Nauna COVID positive oiba thengnakre Haujik Mapung oiba Pau tabirase Manipuri Sahitya Parishad Tripura na silangduna hizam anganghal gi chamaga kuntra suba mapok kumon thoram pangthokre. Manipuri Sahitya bu malem da saktak pada achauba thodang lobiramba Mahakabi hizam anganghal gi chamaga kuntra suba mapok kumon thoram Agartala da su pangthokre. Manipuri Sahitya Parishad Tripura na silangduna NBT Auditorium da pangthokiba thoram adu Parishad ki President N Dilip Kumar na mayai tangba lawki. Thoram da RK Jitendrajit L. Biramongol, W. Biramongol, S. Khelamohon, K. Dhiren, Thaudam Nilkumar na chingba miyoi singna Mahakabi ki punsi ki maramda wangangki Thorom asiga mari lainana saireng saidinaba ki thorom su pangthokki Hizam anganghal ki pongna phom lamdam ne samura waina hari bise Manipur dagi kilometer 15 kam lapi aduna Hojaki iningthau na maru oina Chandragati Maharaja gi hakta teis to wari tawraga magi yatin kunu na simba Saninga boiraba sereng lising kuntra mangagi makai bo oina tambiram laba maitai loina silol lekonda Manipuri Sahitya lekon pukaida tabu thanna tambiram laba signa isau langliba sauna nauthi sariba malem lekung taibangna Leiringaida, Numit Thana, Atiada Tolinaida, Mangbayaro, Mutbayaro, Ambatobi Shere, Mangbayaro, Mutbayaro, Mahakabi, Yam Anganghal. Laman sing bangam dragosu koina Mahakabi mi tuan piduna ikai kuna jiran batang kibika lahat. July gi tang kunithoi dagi kuntaret phauba Guwahati da pangthokiba Assam Youth Olympics 2022 da sepak takraw event ta saruk yakiba kasar sepak takraw team gi sanaroi sing amadi official singbu taram na ukpagi thoromama July gi tang 18 irai numita Rural Development Committee Lakhipur khunau na silangduna pangthokre taram na ukpagi thoromadu da masing yamlaba Lakhipur khunau gi khunja singna saruk yakiba team amadi official singbu ahanbada Lakhipur Bidhan Sabha Kendra gi MLA Sri Kausik Raina Lengyan Phi Yanbiduna Harau Tayamna okhi Matungda RDC gi office da taramna okpagi thorom mapung phana pangthokhi Panba yai sepak takraw da nupi ki regu event ta kasar gi team na gold medal aduga Hailakandi gi team na silver medal lawrakhi aduga nupa gi regu event na West Karbi Anglong gi team na gold medal aduga Kasar gi team na silver medal lawrakhi silver medal lawrakraba Kasar jila gi nupa macha gi team da yauriba sanaroi singdi Kongkham Rohit Hilemba Laisram Chirom Gautam Mutum Amarjit amasung Haubam Khumangan bani coach Ranjan Laisram aduga manager na Nabachandra Singhani gold medal phanglakraba nupi macha gi team da yauriba sanaroi singdi Chakpram Jaifatombi Thokchom Ritika Laisram Sanjita Sinam Surma amasung Maisnam Luang Lembi Chanuni coach Laisram Thoini Chanu aduga manager na Laisram Kisan Singhani player amadi sanaroi singbu ekoi khunau khuncha ima event Ipa Ipen amadi Rural Development Committee ki Maikai dagi taram na October gi program ama pangthokje. Hi, well,
excellent coaching for Navodaya Vidyalaya and Sainik schools for Class 6, English, Manipuri medium, by a group of experienced teachers, with experience of 10 years. For further information, please contact mobile number 7005440390 or 6000396742. Assam Lengakna Government School Singda Class 6 Tagina, Class 12 Pauba, Mama Londa Tambipaga Iroinana, Ingreji Medium the Su Tambi Takpiga Dori. Hiramasigi Matangda Assam Cabinet na July Hitang Kunipanda, Warep Kayamarum Lokre, Raja Sigi Jila Kudingmakta Kangalaba School Karada, Class 5 Tagina, Class 10 Pauba Ahan Bagi Oina, Mama Lon Galoinana, Ingreji Medium the Su Takpi Tambiga Dori. Asumna mathang tauduna dual medium ki school masing hengani hairi mathang chahi dagi hauraga government school singda class 3 dagi hauduna makhoi gi angka amadi bigyan takpi bada ingreji lon na takpi tambiragani aduga masiga loinana angka amadi bigyan gi lairik su ingreji da oigani asita natana ariba nupi macha singi school khara khak tamak natana atai nupi macha gi school amadi nupa macha gi school haina khaidoklaroi haiba wafam mifamda warem nakhi Nakalamaromda Raja Sida Lairiba Private School Lising Taruk Rom Gimanungda Subnatagi Lising Amaga Chatruk Kaktamak Laingaki School Authority da registration Tauri Hairaduna registration Taudaba Private School Singdagi Fine Oina Lupa Lising Tara Logani Haina Mahimasingi Mantri na Phongdoki 3 pora maths aru science ami ingrazit porhabor karne siddhanto loisu against that যাতে অসমীয়া মাধ্যমত ক্ষতি নহয় সেইকাৰণে দুখন নতুন পেপাৰ ভূগোল আৰু বুৰঞ্জী আমি অসমীয়া মাধ্যমত আমি ইন্ট্ৰোডিউস কৰিব খুজিছো যাতে ইটস ব্যালেন্স ইট আউট যে দুইটা যাতে লৰা ছোৱালীৰ আমাৰ মাতৃভাষাটো জিয়াই থাকে লগত দে গেট দা ম্যাক্সিমাম বেনিফিট আউট অফ মডাৰ্ণ এডুকেশ্যন যোৱাকালি কেবিনেটত আমি আৰু এটা সিদ্ধান্ত লৈছিলো যে দেয়াৰ আৰ লট অফ স্কুল যত অকল ছোৱালীয়ে পঢ়িব পাৰে আৰু লৰাই পঢ়িব পাৰে আৰু যদি আমি অসমত কম্পেয়াৰ কৰো লৰা অকলে পঢ়িব পৰা স্কুলৰ সংখ্যা বেছি মিনিং কি হয় মই যোৱাকালিৰ পৰা গুৱাহাটীত চাই আছিলো যে নুনমাটিৰ পৰা গুৱাহাটী ক্লাবলৈকে এখনো ছোৱালী পঢ়িব পৰা স্কুল নাই সো সকলো টিসি স্কুলত আহিব লাগে পঢ়িবৰ কাৰণে কাৰণ আমি যদিও ছোৱালী স্কুলৰ আগত ছোৱালী বিদ্যালয় বুলি লিখি দিও লৰা বিদ্যালয় বুলি নিলিখো কিন্তু আসলতে গুৱাহাটীত কটন কলেজিয়েট একাডেমি তাতে অনলি লৰাহে পঢ়িব পাৰে সো এতিয়া আমি সিদ্ধান্ত লৈছো যে সকলো লৰাৰ স্কুলত ছোৱালীও এডমিশন লব দ্যাট মিন জেন্ডাৰ বায়াস নাথাকিব অল দা স্কুলস উইল বি কোএড Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya Lekai da hangdok jare Gari Laibining Basingna showroom asida lengbirakuna Haujik Pizariba offer sing asigi kudong chaba lobiu Adomgi amanba car ahanba car da exchange tawbagi kudong chaba su pizari Ngasimak pau phaunabiu Sales Manager Dilip Singha mobile number 8471840737 natraga 9435218331 the pau phaunabiu Pradhan Mantri Sri Narendra Modi na International Tiger Day gi thoramda kai yokhatpaga mari leinaba miyoi singbu mahakna thakatpa phongdokre Twitter da thadorokpa warol amada Pradhan Mantri na International Tiger Day asida kai bungak senabagi damak thawai yauna hotnariba singbu mahakna thakatpa phongdokhi Apunba square kilometer lising humbutara manga hena konduna Bharata punna Tiger Reserve yangkhaini thoi khak leiri Kai bungak senana bahonabada khunai gi miyoi singsu saruk yahanaba anoba khongthang kayamarum paikhatpa hore haina Pradhan Mantri na phongdokhi Assam dangarang miyo chatru kohmutra gi masada nauna covid positive oiba thengnakre Assam gi haksel loising na puthokiba media bulletin da sample lising mapan chamaga tarani thoida changyeng tawbada miyoi chatru kohmutra gi masada positive oiba thengnakhi Positive oibagi chang chada 3.9 oiki
Kasar jilada positive obagi masing hengalakle ngarang miyo yangkai mangagi masada nauna COVID positive oiba thengnaki. Manipur da ngarang miyo marfutra nipan nauna COVID positive oiba thengnakre. Rajya gi haksel loising thokpa cherol amada ngarang COVID ki sample chanipan ga kunmari changing tobada miyo marfutra nipan gi masada positive oiba thengnakre. Positive oiba gi chang chada 39.5 oiki. Aroibada maroiba pau amukhanna Manipuri Sahitya Parishad Tripura na silangduna hizam angang halgi chamaga kuntra suba mapok kumon thoram pangthokre. Assam Youth Olympics 2020 da sepak takraw da saruk yakiba kasar team gi sanaroi sing amadi official singbu Lakhipur Khunau da taramna okre. Assam lengaki makhada laiba school singda class 3 dagi angka amadi bigyan takpibada Ingrazina takpi tambiragani. Malemgi kaibu ngak sinba numit ka mari leinana kai yokhatpaga mari leinaba miyoi singda Pradhan Mantri na thagatpa phongdokre amasung Assam da miyoi chatruka humutra aduga Manipur da miyoi marfutra nipan gi masada nauna COVID positive oiba thengnakre. Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.